Manipur Sarkar na chathariba war on drugs gi makhada April tha ahawbada district level seminar pangthoi. Nasamuk Bharat Abhiyan gi makhada pangthokpani. Police, Assam Rifle, district level officer mayam saruk yaure. Poppy plantation gi mahutta atopa atay kaya hingnaba lambi kaya lebra masigi numita khanane niki. April tang mangada yum chatlaga phi yonba mayang nupa amana El Semol khunda amada changbada mama mapa leitaba nupi macha chahi amarom adu molest tawbada police na kona phare masigumba thodok se Churchandpur da toina thokle. Churchandpur jila gi namak mini secretariat Tuibung Peace Ground manakta saba adu PWD Chief Engineer team na inspect tawki. 2009-2010 dagi saba horabani. Kumsi May thada sangkage dawba adu COVID second wave ga maram ate dagi loikhiba ngamdre. April tang tarit World Health Day Jennings Auditorium da National Quality Assurance Standard NQAS Award thoram pangthokpada District Hospital Churchandpur ga Behyang PHCC na award phangki. Masigi award ase Ministry of Health and Family Welfare na sponsor oibani. Manipur da COVID second wave lakpada Churchandpur jila da su niti na COVID positive hingatle. Mi siba su adum leire. Churchandpur jila da COVID care center amalay aduga district hospital da su isolation ward amuka semkre. COVID hidak ka pasukan na chathari mafam kaya da vaccine kap nakhi. Chahi ni pandagi ni phumari maraki vaccine adu Churchandpur da haudri. Tika utsaf gi makhada COVID hidak ka pase district health society gi makhada mafam tara hena kape. COVID second wave lakpagi maramda miyamna COVID hidak kapningba hengatle. Manipur Sarkar na night curfew April tang tarit dagi lauthokpadu Churchandpur jila da su police na kanna chaksile. April tang ni panda curfew adu numidang pung tarit dagi ayuk pung mga phawba sanghalli. Manipur board gi makhada class 10 gi class 12 per keso lepkre. CBSE gi makhada class 10 candidate mayam di class 11 da loina promotion tawgani haire. Kumsigi Manipur board gi makhada class 10 17 mayam se yenglaga amarom da nungsi. Sarkar na so CBSE gumna kharabu yengbiba pharoidra haibasini. Corona laina hengat pagi marakta Churchandpur da dukandar sing na chance lauraga potlam sing gi mamal wangkhatle. Masigi maramda district administration ga NGO kyana potlam gi mamal wangkhat pagi price fix tawri adabu kiyarom kana ba ude. Churchandpur district hospital da COVID positive leibadagi miyambu hospital chatpase komthok na ba appeal tawri. April tang kunni thui da su Churchandpur da leiba student union sing na potlam gi mamal wangkhat pagi maramda Churchandpur da leiba Mahajan wholesaler kayarom kowraga meeting pangthokpani. Dukandar sing na potlam mamal wanghan base supplier mayam na oigani haire. April tang kunni thui da Panchayati Raj Institution na ban koba numita. Narsama COVID hidak kap na bada Saikot PCC da Imphal dagi lakpadu ban volunteer sing na makhoigi gari thukai pirga district hospital staff mayam numit ama masigi thuduk thokpada thabak lepraga sarkar na memorandum su pikhi. Party tungan ba mifam phambada yanaba ama purakre. Compensation su pigani aduga gari su simbigani haire. Churchandpur district hospital ase hojikan COVID leina hengat pagi maramda staff award pa kaya leire haire. Medical officer post kun mga sanction oirasu tramaring tale. Sarkar na SOP no ba thokhan badagi mi kun hen na punba yadabagi maramda Churchandpur da charge ayamba su loina thingkre. Churchandpur district hospital da routine operation mayam lip nakhi. Maramdi COVID laina pakpayam hengat pagini. Emergency na tan ate operation su lip nakhi. District administration na su COVID laina niti na hengat pagi maramda. Churchandpur town manungda dukan mayam ase number ama ani ahum pirga hapta amada numit ani hanghan ba permit pikhi. Face mask, hand sanitizer aduga social distance mayam se toina awareness loop kaya dagi khangrasu ngasi phawbana miyam na indabase COVID laina wangkhat pagi maram oigani su khalle. Amarom da COVID vaccine ka pase kanna chathari second wave lakpadagi miyam na kharabu ki khrabagi vaccine launing basu khara wangkhatle. Meitang taruk dagi hauna numit tarit Churchandpur jila pumnamakbu district minister na containment zone oina lauthokre. Masigise tangai phadana lokhatpa darkar leye maramdi COVID leina pakpa yamna hengat pagini. Aduna numit amada containment zone ase mafam manga taruk rom adum lauthokrabani. Masigi containment lauthok pasina COVID leina pakpase kharabu komthok kanisu thazai. COVID care center su Churchandpur district da ling sifai da amalay aduga MLA constituency taruk dagi Manipur Chief Minister N Biren Singh na COVID care center sim gani haiba matungin na ihan han bagoina 58 Churchandpur si MLA V Hangkhan Lian gi makhada April tang kunma panda sim khre constituency atei da su mathang sim gani su khalle